Assamese anabagi sample reject tawrikle Imphal da hand sanitizer amadi authority na advice tawba marks phangnadre. Bangladesh dagi Kolkata da laklaba matungda Kolkata dagi Imphal Air Asia gi flight ta lakiba RIMS Hospital gi isolation ward ta thamlakiba Assam gi Nagaon dagi miyoi adugi sample test tawna bak thakiba adu test taw haiba yarakhidre miyoi adusu ngasi hospital dagi discharge tawkhre hairi press na phangba pawgi matungina miyoi aduna haukiba March 3 ta Bir Tikendrajit International Airport ta thunglaba matamda mahak numit kharani gi mamangda laihok tawbuga loinana naton mahi taba lok thungbagi wafam phongdorokpadagi miyoi adu Bangladesh ta chatlubagi travel history leibana chingnabadagi RIMS Hospital gi isolation ward ta thamlakhibani mahaki test sample sing ngarang Guwahati gi Medical College gi Viral Research and Development Laboratory da changeng tongnabagi damak thakhibani miyoi adugi travel history yauna mari lenaba documents sing yenglaba matungda mahaki sample adu COVID-19 gi testing case definition sudabana maram oiraga changeng toba yaroi haina reject torkhibani paw asin hai Bangladesh ta amadi West Bengal da ngasi fawuda COVID-19 gi confirm case leitabana maram oiraga miyoi asigi sample sing testing toba yade haina khangalakhibani haiki Department gi maikaidagi miyoi adu Bangladesh tagi lakpo oiba amadi mahaki anabagi symptom da laihok tawkhiba amadi lok thungbagi wafam laikhiba aduna maram oiraga makata na yengnabagi damang RIMS Hospital da mock drill tawba oina puraklaga thamjinkhibani miyoi adu ngasi hospital dagi discharge tawkhibaga loinana mahaki poknafam lamdam Nagaon da ngasi hankhre mahaki sample asi tharaga punna sample tara mari testing gi thabada sample ani reject tawrakle sample taraga nithoina negative oire mamangda Pune dagi lakpa nupi amagi sample test tawnabak tharuba matamda case definition sude haiduna laboratory dagi reject tawrkiba laikhibani amaromda COVID-19 dagi ngakthoknaba World Health Organization amadi Ministry of Health and Family Welfare na thokpa advisory gi matung ina miyamna khutka soknadaba maida khut sana toina paidanaba khut sa toina samthokpa amadi mask sizinanaba khanghalakibagi matungdagi Imphal amadi Manipur gi mafam kayada hand sanitizer amadi maidupnabak mask phangnadre pause asina Imphal manungda leiba pharmacy kharadagi phangba pauna hai hana lupa 10 piramba mask asi dimana henjilakpadagi lupa 10 dagi nemfu phawba yoli hairi nongmada mask asi yamna yonaramdrabasu mask upnabak poktak pirakpadagi nongmada mask samagi mathakta yonakhi loinana miyamgi dimana henjilakpadagi stock singdasu mask asi phangdavana awaba mayoknare haiki pharmacy kharagi miyoi singna wari sanavada hand sanitizer asi hana miyamna yamna sizinaba posak ama nate maram asina masi stock yamna thamnade amaromda masi expiry date su matam yamna tenbana masi thamnadabani adubu handak alcohol gi chang wangba hand sanitizer na khut sa chamthoknaba wafam lakpadagi mamangda amukta oikhidaba mongda hand sanitizer sing asi miyamna leinarakpani loinana leiramba stock sing adu loithokraba matungda afaba company na saba hand sanitizer sing di stock sing da phanglakhidabani loinana mapandagi pusilakadaba adusu stock laite haiduna phangnadabani haiki loinana atopa paw amana COVID-19 Bangladesh da miyoi ahum nawa thengnare